ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯇꯨꯔꯦꯜ ꯊꯤꯡꯕ ꯅꯤꯡꯊꯧ꯫ ꯃꯇꯝ ꯑꯃꯗ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡꯗꯤ ꯌꯥꯝꯅ ꯂꯧꯁꯤꯡ ꯁꯤꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯀꯥꯂꯦꯟ ꯊꯥꯒꯤ ꯁꯥꯔꯕ ꯑꯍꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯀꯥꯡꯁꯤ ꯑꯃ ꯈꯤꯡꯈ꯭ꯔꯦ, ꯄꯨꯡ ꯑꯃ ꯇꯥꯔꯝꯃꯒꯅꯤ꯫ ꯄꯨꯡ ꯑꯃ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯀꯥꯡꯁꯤ ꯑꯃ ꯈꯤꯡꯈ꯭ꯔꯦ꯫ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯂꯩꯐꯝꯗ ꯀꯥꯡꯁꯤ ꯈꯤꯡꯂꯝꯃꯤ, ꯃꯗꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯃꯊꯪ ꯃꯊꯪ ꯈꯤꯡꯈꯤꯕꯅ ꯀꯥꯡꯁꯤ 6ꯂꯛ ꯈꯤꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯏꯅꯝ ꯅꯝꯃꯤ, ꯏꯆꯣꯛ ꯆꯣꯛꯊꯩ, ꯏꯍꯩ ꯍꯩꯅꯤꯡꯗꯦꯗ"꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯂꯝꯍꯥꯡꯗ ꯀꯣꯏꯊꯣꯛꯇꯨꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯆꯠꯅꯤꯡꯏ"꯫ "ꯌꯥꯝꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ" ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯆꯠꯂꯣ ꯃꯟꯇ꯭ꯔꯤ ꯀꯧꯔꯨꯆꯣ, ꯑꯩꯈꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯉꯁꯤꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯂꯝꯗꯥꯏꯗ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯌꯨ"꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯆꯤꯗꯥꯏꯗ ꯀꯣꯏꯊꯣꯛꯂꯝꯃꯤ꯫ ꯄꯨꯡ ꯑꯃꯔꯣꯝ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤꯅ ꯍꯪꯂꯝꯃꯤ, "ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ, ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯕꯤꯔꯕ꯭ꯔꯥ"? ꯅꯤꯡꯊꯧꯅ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯗꯨꯕꯨ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯦ. ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯦꯞꯈꯤꯁꯤ"꯫ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯐꯖꯈ꯭ꯔꯕ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯂꯨꯔꯕ ꯏꯁꯤꯡꯗꯨꯗ ꯃꯤꯠꯌꯦꯡ ꯇꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯤꯡꯊꯧꯅ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯍꯪꯂꯝꯃꯤ, "ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯇꯔꯨ ꯇꯔꯨ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯆꯦꯟꯊꯈꯤꯕꯅꯣ"? ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯝꯃꯤ, "ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ, ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯦꯟꯊꯈꯤꯕꯅꯤ"꯫ ꯃꯟꯇ꯭ꯔꯤꯒꯤ ꯏꯆꯨꯝ ꯆꯨꯝꯖꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯁꯥꯎ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯕꯨ ꯃꯤꯒꯤ ꯂꯩꯕꯥꯛꯇ ꯆꯦꯜꯍꯟꯕ ꯌꯥꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯧꯖꯤꯛꯃꯛ ꯊꯤꯡꯕ ꯇꯥꯏ"꯫ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯕꯨꯅꯦ ꯃꯍꯥꯔꯥꯖ, ꯃꯁꯤꯗꯤ ꯑꯔꯨꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯦꯜ ꯑꯁꯤ ꯊꯤꯡꯒꯠꯅꯕ ꯗꯥꯝ ꯑꯃ ꯁꯥꯎ"꯫ ꯁꯥꯎꯔꯥꯡꯅꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯪꯉꯥꯏ ꯈꯪꯖꯤꯜ ꯑꯣꯏꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯑꯗꯨ ꯊꯕꯛꯇ ꯊꯨꯅꯃꯛ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯗꯥꯝ ꯑꯗꯨ ꯊꯨꯅꯃꯛ ꯁꯥꯔꯝꯃꯤ꯫ ꯑꯋꯥꯕꯗꯤ ꯇꯨꯔꯦꯜ ꯑꯗꯨ ꯊꯤꯡꯒꯠꯈꯤꯕ ꯃꯔꯝꯅ ꯏꯁꯤꯡ ꯑꯗꯨ ꯆꯦꯟꯊꯗꯨꯅ ꯇꯣꯔꯕꯥꯟ ꯑꯗꯨꯗ ꯄꯥꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯔꯝꯕ ꯌꯨꯝ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯊꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯑꯄꯪꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯜ ꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯔꯦꯗꯅ"꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯇꯣꯝꯇ ꯋꯥꯍꯪ ꯍꯪꯖꯔꯝꯃꯤ, "ꯏꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ"? ꯃꯟꯇ꯭ꯔꯤꯅ ꯈꯜꯂꯝꯃꯤ, "ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ! ꯑꯁꯨꯛ ꯄꯪꯕ ꯅꯤꯡꯊꯧ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯂꯒ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ, ꯑꯗꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔꯤꯅ ꯈꯜꯂꯝꯃꯤ꯫ ꯈꯟꯊꯔꯨꯕꯗ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯐꯤꯚꯝ ꯎꯔꯛꯂꯕꯗ ꯃꯟꯇ꯭ꯔꯤꯅ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯔꯝꯃꯤ, "ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯤꯡꯕꯒꯤꯗꯃꯛꯇ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯑꯩꯅ ꯗꯥꯝ ꯑꯁꯤ ꯖꯦꯁꯥ ꯁꯛꯇꯤ ꯇꯧꯗꯨꯅ ꯊꯨꯒꯥꯏꯍꯟꯅꯕ ꯍꯣꯠꯅꯕ ꯇꯥꯏ"꯫ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯃꯟꯇ꯭ꯔꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯆꯤꯟꯗ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤ, "ꯃꯗꯨꯒꯤ ꯑꯐꯕ ꯄꯥꯝꯕꯩ ꯑꯃ ꯂꯩꯔꯦ"꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯀꯥꯡꯁꯤ ꯈꯤꯡꯐꯝ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯥꯡꯁꯤ ꯄꯥꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯃꯍꯨꯠꯇ ꯉꯁꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗꯒꯤ ꯄꯨꯡꯈꯥꯏ ꯈꯨꯗꯤꯡꯒꯤ ꯀꯥꯡꯁꯤ ꯈꯤꯡꯉꯨ, ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯖꯒꯅꯤ"꯫ ꯀꯥꯡꯁꯤ ꯄꯥꯟꯅꯕꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯥꯡꯁꯤ 6ꯔꯛ ꯈꯤꯡꯂꯕꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 3ꯇꯃꯛ ꯇꯥꯔꯝꯃꯤ꯫ "ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯔꯦ, ꯑꯗꯨꯅ ꯃꯤ ꯑꯇꯩꯁꯨ ꯍꯧꯗꯣꯛꯂꯒꯦ" ꯍꯥꯏꯗꯨꯅ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯂꯣꯏꯔꯦ꯫ ꯑꯃꯅ ꯑꯃꯕꯨ ꯍꯧꯗꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯄꯨꯡꯗꯤ 6 ꯈꯛ ꯇꯥꯔꯤ, ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯅ ꯃꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ"? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤꯅꯦ, ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯁꯨ ꯈꯜꯕꯨ ꯈꯜꯂꯨꯗ꯭ꯔꯦ"꯫ ꯑꯇꯣꯞꯄ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏ, "ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯃꯊꯛ ꯀꯥꯈꯠꯅ ꯊꯣꯛꯄ ꯌꯥꯔꯕꯅꯤ, ꯅꯨꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯝꯕ ꯌꯥꯏ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯄꯪꯉꯥꯡꯇ ꯉꯥꯡꯅꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯅꯨꯃꯤꯠꯇꯕꯨ ꯀꯔꯤ ꯊꯣꯛꯍꯟꯕ ꯉꯝꯒꯗꯒꯦ"?
ꯑꯁꯨꯝꯅ ꯇꯪ ꯇꯥꯕ ꯋꯥꯐꯝ ꯑꯃ ꯈꯪꯗꯗꯅ ꯄꯉꯥꯡꯇ ꯉꯥꯡꯅꯕꯁꯤꯗ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯃꯌꯥꯝꯗ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯅꯨꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯇꯞꯐꯤꯡ ꯇꯞꯐꯤꯡꯅ ꯁꯤꯐꯥꯏꯒꯤ ꯃꯀꯣꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯍꯣꯠꯆꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯑꯉꯛꯄ ꯄꯥꯎ ꯑꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯖ, ꯂꯦꯡꯈꯠꯄꯤꯔꯣ, ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ꯫ ꯑꯄꯪꯕ ꯅꯤꯡꯊꯧꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯅꯣꯏꯔ ꯅꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯝꯃꯤ, "ꯑꯦ, ꯍꯧꯖꯤꯛ ꯄꯨꯡ 6 ꯇꯥꯔꯕ꯭ꯔꯣ? ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯃꯤꯠꯇꯤ ꯃꯊꯛꯇ ꯍꯥꯏꯒꯠꯂꯛꯇꯕ? ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯕ꯭ꯔꯅꯦ? ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ?" "ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯍꯥꯔꯥꯖ, ꯅꯁꯥꯃꯛꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ", ꯁꯤꯐꯥꯏꯒꯤ ꯃꯀꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ", ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯧꯁꯤꯡ ꯌꯥꯝꯅ ꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯀꯧꯔꯨꯆꯣ꯫ ꯃꯟꯇ꯭ꯔꯤꯗꯨ ꯊꯨꯅꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ, "ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤ?" "ꯃꯍꯥꯔꯥꯖ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ", ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ꯫ "ꯃꯗꯨꯒꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯔꯤ ꯃꯔꯝ?" ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ꯫ "ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯃꯤꯠꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯌꯥꯏ", ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛ ꯂꯥꯟꯅ ꯆꯠꯍꯜꯂꯝꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯂꯣꯏ", ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ꯫ "ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯩꯅ ꯇꯥꯏ ꯃꯗꯨꯗꯤ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ꯫ "ꯃꯔꯝ ꯍꯥꯏꯕꯕꯨ", ꯃꯟꯇ꯭ꯔꯤꯅ ꯈꯨꯝꯂꯝꯃꯤ, "ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯆꯦꯟꯈꯤꯒꯗꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯤꯡꯒꯠꯇꯨꯅ ꯊꯝꯕꯒꯤ." ꯅꯤꯡꯊꯧꯗꯨ ꯃꯤꯀꯨꯞ ꯈꯔ ꯈꯜꯂꯤꯉꯩꯗꯨꯗ ꯂꯧꯁꯤꯡ ꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤꯗꯨꯅ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ, "ꯃꯍꯥꯔꯥꯖ, ꯈꯪꯕꯤꯔꯗꯨꯅꯤ, ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯦꯟꯈꯤꯒꯗꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯊꯤꯡꯒꯠꯇꯨꯅ ꯊꯝꯕꯒꯤ." "ꯑꯣ", ꯅꯤꯡꯊꯧꯅ ꯍꯥꯏꯗꯣꯛꯈꯤ, "ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯨꯃꯤꯠꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯅꯨꯃꯤꯠꯅ ꯍꯥꯟꯅ ꯆꯠꯂꯤꯕꯅꯤ." ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯔꯥꯖ, ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯗ ꯊꯨꯅꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯧꯕ ꯇꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯇꯝ ꯆꯨꯞꯄ ꯃꯝꯗꯨꯅ ꯑꯁꯨꯃꯛ ꯂꯩꯕ ꯇꯥꯏ." ꯑꯄꯪꯕ ꯅꯤꯡꯊꯧꯗꯨ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯌꯦꯡꯗꯨꯅ ꯂꯩꯔꯨꯕ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ, "ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ?" ꯃꯟꯇ꯭ꯔꯤꯅ ꯌꯥꯝ ꯊꯨꯅ "ꯍꯣꯏ ꯃꯍꯥꯔꯥꯖ" ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ, "ꯑꯩꯈꯣꯏꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯜꯂꯕꯗꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤ ꯊꯥꯗꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ?" ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯅꯤ." ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯇ ꯊꯥꯒꯠꯆꯔꯝꯃꯤ꯫ "ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯑꯉꯥꯡꯅꯤ ꯍꯥꯏꯔꯝꯂꯤꯕꯅꯤ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯑꯁꯤ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯗꯥꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯨꯒꯥꯏꯕ ꯇꯥꯔꯦ꯫ ꯁꯦꯅꯥꯄꯇꯤ, ꯊꯨꯅꯃꯛ ꯀꯧꯔꯛꯎ." ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯅ, "ꯑꯩ ꯑꯁꯤꯗ ꯂꯩꯖꯔꯤ, ꯃꯍꯥꯔꯥꯖꯀꯤ ꯁꯅꯥ ꯌꯥꯊꯪ ꯉꯥꯏꯖꯔꯤ." ꯅꯤꯡꯊꯧꯅ ꯁꯦꯅꯥꯄꯇꯤꯗ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ꯫ "ꯁꯦꯅꯥꯄꯇꯤ, ꯅꯪꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯗꯨ ꯀꯧꯔꯛꯎ꯫ ꯑꯩꯅ ꯗꯥꯝ ꯑꯁꯤ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯊꯨꯅ ꯊꯨꯒꯥꯏꯅꯕ ꯇꯨꯔꯦꯜꯗ ꯆꯠꯀꯗꯧꯔꯤꯕꯅꯤ." ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡ ꯂꯝꯖꯤꯡꯗꯨꯅ ꯇꯨꯔꯦꯜ ꯇꯥꯟꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯗꯥꯝ ꯑꯗꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯦꯟꯊꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯁꯤ ꯊꯨꯅ ꯊꯣꯔꯛꯂꯒꯅꯤ, ꯑꯋꯣꯏꯕꯃꯛ ꯌꯦꯡꯉꯨꯅꯦ ꯅꯣꯡꯄꯣꯛ ꯊꯪꯕ ꯆꯤꯡꯂꯣꯝꯗ." ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡꯄꯣꯛꯂꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯐꯖꯔꯕ ꯁꯅꯥ ꯑꯍꯤꯡꯕ ꯃꯥꯜꯂꯕ ꯃꯉꯥꯜ ꯑꯗꯨ ꯎꯕ ꯐꯪꯂꯛꯄꯗ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯅꯣꯡꯄꯣꯛꯂꯣꯝꯒꯤ ꯂꯩꯕꯥꯛꯅ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯖꯤꯜꯂꯝꯕꯗꯒꯤ ꯊꯥꯗꯣꯔꯛꯂꯦ." ꯂꯧꯁꯤꯡ ꯁꯤꯡꯂꯕ ꯃꯟꯇ꯭ꯔꯤꯗꯨ ꯅꯠꯇꯅ ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯗꯨꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯄꯪꯕ ꯅꯤꯡꯊꯧꯗꯨꯅꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, "ꯉꯁꯤꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯅꯣ! ꯃꯍꯥꯔꯥꯖ, ꯅꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤ ꯐꯖꯅ ꯃꯥꯏ ꯄꯥꯛꯂꯦ." ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯕ ꯐꯪꯒꯗꯕ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯛꯍꯜꯂꯦ." ꯅꯤꯡꯊꯧꯅ ꯊꯧ ꯌꯥꯑꯣꯏꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯃꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝꯅꯤ." ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯁꯤꯡꯕ ꯃꯟꯇ꯭ꯔꯤꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯂꯧꯁꯤꯡ ꯋꯥꯠꯂꯕ ꯅꯤꯡꯊꯧꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯨꯡꯒꯥꯋꯥꯔꯤ ꯇꯨꯔꯦꯜ ꯊꯤꯡꯕ ꯅꯤꯡꯊꯧ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯑꯃꯗꯤ ꯑꯐꯕ ꯀꯃꯦꯟꯁꯤꯡ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫